ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕꯤ ꯏꯕꯦꯝꯍꯜ ꯀꯧꯕꯤ ꯐꯤ ꯁꯥꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯝꯍꯜꯒꯤ ꯃꯃꯥ ꯑꯗꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯕ, ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯕꯤꯠ ꯆꯕꯤꯠ ꯅꯥꯒꯟꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯄꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅꯇ ꯂꯩꯕꯗ ꯅꯠꯇꯅ ꯌꯥꯝꯅ ꯐꯠꯇꯕ ꯃꯄꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯕꯦꯝꯍꯜꯒꯤ ꯆꯍꯤ ꯅꯧꯔꯤꯕ ꯃꯧꯄꯥ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯅ ꯏꯕꯦꯝꯍꯜꯅ ꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯄꯨꯝꯕ ꯄꯨꯔꯝꯃꯤ꯫ ꯃꯄꯥꯅ, "ꯏꯆꯥꯅꯨꯄꯤ, ꯅꯪꯒꯤ ꯐꯤꯗꯨ ꯌꯣꯜꯂꯨꯔꯕ꯭ꯔꯥ? ꯌꯣꯜꯂꯨꯔꯗꯤ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯝꯇꯪ ꯆꯥꯁꯤꯗꯅ." "ꯕꯥꯕꯥ, ꯌꯣꯜꯂꯨꯔꯦ, ꯑꯗꯨꯒ ꯆꯦꯡ ꯈꯔ ꯋꯥꯠꯂꯤ, ꯑꯔꯦꯝꯕꯗꯨꯅ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯑꯣꯏꯅ ꯂꯩꯊꯣꯛꯈ꯭ꯔꯦ." "ꯑꯗꯨꯗꯤ ꯁꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯦ?" "ꯂꯩꯇ꯭ꯔꯦ ꯕꯥꯕꯥ." "ꯑꯁ, ꯑꯩꯅ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯤꯁꯤꯒ ꯅꯠꯇꯦ, ꯅꯪꯕꯨ ꯐꯤꯗꯣ ꯈꯔ ꯌꯥꯝꯅ ꯁꯥꯔꯒ ꯈꯔ ꯌꯥꯝ ꯌꯣꯟꯕ ꯌꯥꯗꯕ꯭ꯔꯣ?" "ꯕꯥꯕꯥ, ꯑꯩꯒꯤ ꯐꯤꯁꯦ ꯃꯤ ꯀꯅꯥꯝꯇꯅ ꯄꯥꯝꯗꯦ. ꯐꯤ ꯁꯥꯅꯕ ꯀꯣꯟꯁꯤꯁꯨ ꯌꯥꯗ꯭ꯔꯦ. ꯑꯃꯨꯛꯇ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯁꯨ ꯕꯥꯕꯥꯅ ꯁꯦꯝꯕꯤꯕꯁꯨ ꯅꯠꯇꯅ." "ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯀꯅꯥꯗꯅꯣ ꯁꯦꯝꯍꯜꯂꯨꯗꯅ." "ꯃꯤꯉꯣꯟꯗ ꯁꯦꯝꯍꯟꯕ ꯍꯥꯏꯔꯤꯁꯦ ꯁꯦꯟꯅꯤ ꯕꯥꯕꯥ. ꯆꯥꯛ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ ꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅ ꯁꯦꯝꯍꯟꯗꯣꯏꯅꯣ? ꯕꯥꯕꯥꯅ ꯊꯕꯛ ꯈꯔ ꯁꯨꯗꯨꯅ ꯏꯃꯨꯡꯁꯦ ꯄꯨꯔꯕꯗꯤ ꯐꯗꯧꯕ. ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯔꯦ. ꯏꯃꯥ ꯐꯪꯉꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ. ꯁꯤꯗ ꯑꯃꯨꯛ ꯏꯕꯨꯡꯉꯣꯁꯤꯅ ꯆꯥꯒꯟ ꯊꯛꯀꯜꯂꯤꯕ. ꯃꯁꯤꯗ ꯑꯩ ꯊꯟꯗꯅ ꯏꯃꯨꯡꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯨꯕꯁꯤꯗꯤ ꯌꯥꯝ ꯋꯥꯏꯌꯦ ꯕꯥꯕꯥ." "ꯑꯩꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯣ. ꯑꯗꯨꯒꯅꯦ, ꯅꯃꯥꯁꯤꯗꯤ ꯁꯤꯈꯤꯕꯅ ꯐꯔꯕꯅꯤ. ꯃꯥ ꯍꯤꯡꯕꯩ ꯀꯥꯟꯅꯗ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯍꯥꯟꯅ ꯅꯨꯡꯉꯥꯏꯕ ꯌꯥꯔꯕꯅꯤ. ꯅꯃꯥꯁꯤ ꯅꯥꯒꯟꯗ꯭ꯔꯕꯗꯤ. ꯑꯗꯨꯒꯅꯦ, ꯅꯅꯥꯎ ꯅꯨꯄꯥꯁꯤꯁꯨ ꯌꯨꯝꯁꯤꯗ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯁꯨ ꯈꯪꯗꯕꯤꯅꯤ. ꯆꯥꯒꯦ ꯆꯥꯒꯦꯅ ꯃꯌꯥꯁꯦ ꯂꯥꯎꯅ ꯀꯥꯊꯣꯛꯑꯒ ꯉꯥꯏ ꯂꯩꯗꯣꯏꯕ. ꯃꯣꯏ ꯑꯅꯤꯁꯤ ꯂꯩꯕꯒꯤꯅꯤ ꯏꯃꯨꯡꯁꯤ ꯋꯥꯔꯤꯁꯤ. ꯏꯆꯥꯅꯨꯄꯤꯒ ꯑꯩꯒꯗ ꯂꯩꯔꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯤ." "ꯏꯃꯥꯗꯤ ꯅꯥꯔꯁꯨ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯀꯣꯏꯅꯕ ꯍꯣꯠꯅꯔꯤ. ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯖꯤꯜꯂꯤ. ꯑꯗꯨꯒ ꯏꯕꯨꯡꯉꯣꯗꯤ ꯑꯉꯥꯡꯅꯤ. ꯃꯥꯅ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ. ꯕꯥꯕꯗꯤ ꯍꯛꯆꯥꯡꯁꯨ ꯌꯥꯝꯅ ꯀꯜꯂꯤ. ꯑꯗꯨꯕꯨ ꯏꯃꯨꯡꯁꯤꯒꯤꯗꯤ ꯀꯔꯤ ꯇꯧꯔꯤꯒꯦ? ꯑꯩꯅ ꯏꯃꯨꯡꯒꯤ ꯀꯥꯟꯅꯅꯕꯅ ꯌꯦꯟ ꯉꯥꯅꯨ ꯈꯔ ꯂꯣꯏꯖꯕꯗꯨꯁꯨ ꯕꯥꯕꯅ ꯂꯣꯏꯅ ꯍꯦꯛ ꯆꯥꯊꯣꯛꯄꯤꯈ꯭ꯔꯦ. ꯅꯠꯇꯦ, ꯕꯥꯕꯨ ꯌꯨꯝꯁꯤꯗ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ." "ꯑꯃꯠꯇ ꯇꯥꯅꯤꯡꯗꯦꯅꯦꯍꯦ. ꯅꯪꯁꯨ ꯅꯍꯥꯟꯅ ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕꯅꯤ. ꯏꯃꯨꯡꯁꯤꯗ ꯆꯥꯛ ꯇꯤꯡꯅꯅꯕ ꯁꯨꯔꯨ ꯁꯨꯔꯨ ꯑꯗꯨꯝ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯃꯃꯥ ꯁꯥꯔꯒ ꯑꯗꯨꯝ ꯍꯦꯛ ꯂꯩꯅꯦ. ꯅꯃꯥꯟꯅꯕꯤꯗꯤ ꯃꯆꯥ ꯂꯣꯏ ꯌꯧꯅꯈ꯭ꯔꯦ." "ꯕꯥꯕꯥ, ꯑꯩꯁꯦ ꯆꯍꯤ 19 ꯈꯛꯇ ꯉꯥꯏꯔꯤ." "ꯑꯗꯨ ꯌꯥꯝꯃꯜꯂꯕꯅꯤ. ꯃꯤꯒꯤ ꯃꯆꯥꯗꯤ ꯆꯍꯤ 14, 15ꯗꯅꯤ ꯃꯌꯨꯝ ꯄꯥꯟꯅꯔꯤꯁꯦ." "ꯑꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯦꯅꯦ. ꯕꯥꯕꯅ ꯏꯃꯨꯡꯁꯦ ꯄꯨꯕ ꯉꯝꯍꯧꯔꯗ꯭ꯔꯣ? ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯉꯁꯤꯃꯛ ꯆꯦꯟꯈ꯭ꯔꯒꯦ." "ꯆꯦꯟꯈ꯭ꯔꯣ, ꯄꯥꯟꯈ꯭ꯔꯣ. ꯇꯧꯕꯇꯕꯨ ꯍꯌꯦꯡ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔꯕꯁꯨ ꯊꯥꯒꯤ ꯁꯦꯜꯗꯤ ꯈꯔ ꯈꯔ ꯊꯥꯔꯛ, ꯅꯠꯇ꯭ꯔꯒꯅ ꯐꯧꯆꯦꯡ ꯑꯗꯨꯝ ꯊꯤꯜꯂꯛꯎ. ꯑꯗꯨ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯄꯣꯛꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯅꯌꯨꯝ ꯄꯥꯟꯕꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ?" "ꯕꯦꯝꯃ, ꯅꯪꯕꯨ ꯂꯪ ꯂꯧꯔꯨꯅꯦ ꯍꯥꯏꯗꯥꯏꯅꯦ? ꯂꯧꯔꯨꯔꯣ. ꯅꯄꯥꯒꯣꯟ ꯁꯤꯟꯅꯔꯒ ꯂꯩꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯉꯥꯎꯔꯅꯤꯅꯦ." "ꯑꯩꯈꯣꯏ ꯁꯣꯟꯖꯨꯅꯕꯤꯁꯦ ꯋꯥ ꯉꯥꯡꯂꯛꯂꯕ꯭ꯔꯥ? ꯅꯪꯗꯤ ꯋꯥ ꯉꯥꯡꯕꯕꯨꯗꯤ ꯅꯥꯍꯦꯔꯒ ꯂꯩꯕꯅ ꯍꯦꯟꯅ ꯄꯛꯆꯩꯅꯦ. ꯅꯥꯏꯗꯦ ꯍꯥꯏꯕꯨ ꯆꯥꯛꯅ ꯆꯥꯔꯤꯕ. ꯅꯪꯒꯤ ꯆꯥꯛ ꯆꯥꯈꯣꯝꯗꯨꯅ ꯈꯣꯡꯗꯒ ꯇꯥꯈ꯭ꯔꯗꯤ ꯈꯣꯡ ꯇꯦꯛꯀꯅꯤꯅꯦ. ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯗꯀꯣ." "ꯏꯃꯥ, ꯅꯁꯥꯗꯣ ꯉꯝꯗ꯭ꯔꯗꯤ ꯕꯥꯕꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯔꯅꯨ. ꯅꯥꯕ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯒ ꯑꯩ ꯍꯤꯗꯥꯛꯀ ꯂꯩꯅꯕ ꯁꯦꯜ ꯂꯩꯇ꯭ꯔꯦꯀꯣ." "ꯑꯩꯒ ꯑꯣꯟꯁꯤꯟꯅꯔꯒ ꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯔꯗꯤ ꯅꯃꯥꯁꯦ ꯉꯁꯤꯗꯤ ꯈꯠꯅꯕ ꯍꯧꯕ ꯌꯥꯕ ꯍꯧꯔꯒ ꯍꯦꯟꯅ ꯅꯥꯍꯜꯂꯒ ꯍꯥꯠꯇꯣꯛꯂꯒꯦꯅꯦ." "ꯕꯥꯕꯥ, ꯈꯨꯔꯥꯇꯣꯟ ꯀꯧꯖꯔꯛꯁꯅꯤꯍꯦ. ꯑꯩ ꯆꯠꯂꯦ. ꯏꯃꯥ, ꯕꯥꯕꯗꯣ ꯈꯨꯔꯥꯇꯣꯟꯗ ꯍꯥꯏꯔꯝꯒꯦꯀꯣ." "ꯅꯈꯨꯔꯥꯇꯣꯟꯕ ꯃꯀꯣꯛ ꯆꯥꯛꯄꯗꯨꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯔꯦ. ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯤꯅꯤ. ꯑꯩꯁꯨ ꯆꯠꯂꯦ. ꯃꯁꯤꯒꯤ ꯃꯈꯨꯔꯥꯇꯣꯟꯕꯁꯤꯁꯨ ꯁꯤꯈꯤꯕ ꯌꯥꯔꯕꯅꯤ. ꯀꯩꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯅꯤ. ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯅ ꯀꯜꯂꯤꯕ, ꯃꯤ ꯐꯨꯅꯕꯅꯁꯨ ꯐꯔꯤꯕ. ꯃꯁꯤꯕꯨ ꯏꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯍꯥꯏꯕꯗ ꯑꯩ ꯍꯥꯏꯅꯤꯡꯗꯦꯅꯦ ꯏꯕꯣ. ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒꯁꯤꯅ ꯑꯩ ꯈꯛꯇꯪ ꯄꯣꯛꯂꯝꯂꯒ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯗꯣ ꯍꯦꯛꯇ ꯃꯔꯤ ꯃꯔꯤ ꯍꯉꯣꯏ ꯃꯔꯨꯝ ꯀꯣꯛꯄꯗꯧꯅ ꯍꯦꯛꯇ ꯄꯣꯛꯏꯃꯤ. ꯍꯧꯖꯤꯛꯇꯤ ꯃꯗꯨꯅ ꯆꯥꯎꯔꯕꯅꯤꯅ ꯏꯪꯈꯣꯜꯁꯦ ꯑꯩ ꯈꯛꯇꯪꯒꯤ ꯑꯣꯏꯔꯝꯕ ꯌꯥꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯦꯛ ꯌꯦꯟꯅꯗꯅ ꯌꯥꯝ ꯊꯨꯡꯗ꯭ꯔꯦꯗꯅꯁꯦ." "ꯀꯤꯗꯤ ꯀꯤ ꯃꯥꯜꯂꯦꯅꯦ. ꯃꯅꯥꯎ ꯅꯨꯄꯥ ꯂꯥꯛꯑꯗꯤ ꯅꯝꯁꯤꯜꯂꯒ ꯐꯨꯕꯤꯅꯤꯁꯦ ꯈꯪꯕꯅꯤꯅ
ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯉꯥꯡꯗꯅ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯤꯁꯦ ꯏꯕꯦꯝꯍꯜ ꯂꯪ ꯂꯧꯕ ꯆꯠꯂꯨꯔꯕꯁꯨ ꯍꯥꯟꯅꯒꯤ ꯁꯦꯜ ꯁꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯝꯗꯦ ꯑꯗꯨꯅ ꯏꯕꯦꯝꯍꯜ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯥꯅ ꯐꯤ ꯁꯥꯗ꯭ꯔꯕꯗꯤ ꯏꯃꯨꯡ ꯀꯅꯥꯅ ꯄꯨꯕꯤꯒꯅꯤ ꯈꯜꯂꯨꯕꯗ ꯑꯗꯨꯗ ꯅꯠꯇꯅ ꯏꯕꯦꯝꯍꯜꯅ ꯁꯥꯕ ꯐꯤ ꯐꯅꯦꯛꯁꯤꯡꯁꯤ ꯃꯤꯁꯤꯡꯅꯁꯨ ꯀꯌꯥ ꯂꯧꯕꯤꯗꯦ ꯃꯔꯝꯗꯤ ꯃꯄꯥ ꯅꯨꯡꯁꯤꯗꯕꯒꯤꯒ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯂꯨꯕꯒꯤꯒ ꯑꯗꯨꯅ ꯏꯕꯦꯝꯍꯜꯒꯤ ꯏꯃꯨꯡꯁꯤ ꯍꯦꯟꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯏꯕꯦꯝꯍꯜꯅ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯐꯤ ꯁꯥꯅꯕ ꯀꯣꯟ ꯑꯗꯨ ꯌꯣꯟꯊꯣꯛꯅꯕ ꯇꯧꯔꯝꯃꯤ ꯃꯃꯥ ꯅꯆꯥꯅꯨꯄꯤꯕꯨ ꯃꯥꯒꯤ ꯐꯤ ꯁꯥꯅꯕ ꯀꯣꯟ ꯑꯁꯦ ꯌꯣꯜꯂꯅꯤꯒ ꯍꯥꯏꯔꯝꯕ꯭ꯔꯣ ꯃꯤ ꯂꯧꯕ ꯂꯥꯛꯏꯅꯦꯍꯦ ꯃꯥꯕꯨ ꯃꯥꯒꯤ ꯀꯣꯟꯁꯦ ꯌꯣꯜꯂꯅꯤꯕꯨ ꯍꯥꯏꯕ꯭ꯔꯅꯦ ꯃꯤ ꯂꯥꯛꯏꯁꯤꯅꯗꯤ ꯌꯣꯟꯗꯣꯏ ꯑꯣꯏꯔꯝꯃꯅꯤ ꯀꯩꯅꯣ ꯏꯆꯥꯁꯥ ꯂꯥꯎꯅꯦ ꯃꯥꯡꯒꯣꯜꯗ ꯐꯝꯂꯨ ꯂꯥꯎꯅꯦ ꯏꯕꯨꯡꯉꯣ ꯅꯁꯦ ꯀꯥꯏꯗ ꯂꯩꯒꯦ ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯀꯣꯟꯁꯦ ꯑꯁꯤ ꯑꯣꯏꯔꯖꯥꯠꯂꯣ ꯅꯨꯄꯤ ꯑꯃꯅ ꯑꯁꯤꯗꯤ ꯌꯥꯝꯃꯜꯂ ꯃꯥꯜꯂꯦ ꯃꯅ ꯎꯕꯩ ꯋꯥꯅꯤ ꯎꯗꯤ ꯐꯕꯅꯤ ꯁꯨꯝꯒ ꯁꯨꯡꯆꯥ ꯆꯥꯔꯣꯏꯗꯕ ꯎꯅꯦꯁꯦ ꯍꯣꯔꯦꯟ ꯂꯧꯔꯒ ꯁꯦꯡ ꯈꯔ ꯊꯥꯗꯔꯒꯅꯦ ꯁꯦꯝꯃꯗꯤ ꯈꯨꯐ ꯆꯥꯔꯣꯏ ꯑꯗꯣ ꯁꯨꯝ ꯆꯥꯔ ꯃꯥꯜꯂꯦ ꯎ ꯐꯠꯇꯕꯅꯤꯅ ꯍꯥꯏꯖꯤꯟꯁꯤꯀꯣ ꯍꯣꯡꯅ ꯂꯧꯕ ꯌꯥꯅꯕ ꯑꯗꯨꯗꯤ ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯣꯜꯂꯛꯇꯧꯔꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯣꯏ ꯍꯣꯔꯦꯟ ꯆꯔꯥ ꯍꯦꯟꯗꯧꯔꯤꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯃꯨꯛ ꯂꯥꯏꯔꯕ ꯌꯨꯝꯁꯦ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯄꯥꯁꯤꯃꯨꯛ ꯐꯠꯇꯕ ꯁꯨꯅꯤꯡꯗꯕ ꯃꯄꯥꯁꯨꯅꯦ ꯑꯅꯤꯁꯨꯅ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯏꯕꯦꯝꯍꯜꯅ ꯏꯆꯦ ꯍꯣꯏꯔꯣ ꯑꯩꯒꯤ ꯀꯣꯟ ꯌꯦꯡꯕ ꯂꯥꯛꯑꯦ ꯍꯥꯏꯔꯤꯁꯦ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯥꯅꯦ ꯁꯤꯗꯩꯁꯤ ꯅꯠꯇ꯭ꯔꯣ ꯁꯤꯗꯤ ꯌꯥꯝꯃꯜꯂꯦ ꯁꯨꯝꯁꯨ ꯆꯥꯏꯅꯦ ꯁꯤꯗꯤ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯤꯗꯤ ꯐꯤ ꯑꯃꯒ ꯁꯥꯕꯒ ꯅꯪꯗꯧ ꯃꯥꯟꯗꯦꯗ ꯇꯦꯛꯄꯅꯕꯨ ꯍꯟꯗꯧ ꯃꯥꯜꯂꯤ ꯏꯕꯦꯝꯍꯜꯅ ꯑꯗꯨꯗꯤ ꯃꯤ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯂꯧꯍꯜꯂꯒꯦ ꯏꯆꯦ ꯉꯥꯏꯈꯣꯍꯦ ꯁꯨꯝ ꯍꯥꯏꯕꯤ ꯋꯥꯅꯤ ꯃꯟꯅ ꯎꯕꯁꯤꯗ ꯑꯗꯣ ꯃꯃꯜꯗꯤ ꯅꯪꯅ ꯍꯥꯏꯕ ꯃꯃꯜꯗꯨꯗꯤ ꯄꯤꯕ ꯉꯝꯂꯣꯏꯀꯣ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯅ ꯄꯤꯔꯛꯀꯦ ꯅꯪꯒꯤ ꯀꯣꯟꯁꯤꯗꯤ ꯌꯥꯝꯃꯜꯂꯦꯕ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯎꯅꯤꯡꯊꯧꯅ ꯁꯥꯕꯤꯔꯝꯕ ꯀꯣꯟꯅꯤ ꯏꯆꯦ ꯃꯟꯅ ꯎꯕꯩ ꯋꯥꯅꯤ ꯐꯖꯅ ꯁꯦꯝꯖꯤꯜꯂꯗꯤ ꯃꯤ ꯑꯇꯩꯒꯤ ꯀꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯈꯤꯅꯤ ꯐꯖꯕꯁꯨ ꯍꯦꯟꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯃꯃꯜꯗꯒꯤꯗꯤ ꯍꯟꯊꯖꯔꯣꯏꯒꯦ ꯀꯩꯅꯤꯒꯦ ꯁꯤꯗꯤ ꯏꯕꯥꯅꯤꯅ ꯈꯜꯂꯝꯕꯗꯨꯒ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯔꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯏꯕꯥꯅꯤꯕꯨ ꯀꯣꯟꯁꯤ ꯄꯥꯝꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯂꯧꯗꯤ ꯂꯧꯈ꯭ꯔꯁꯤ ꯁꯦꯟꯗꯤ ꯂꯣꯏꯅ ꯄꯤꯔꯒꯨꯝꯁꯤ ꯂꯣꯏꯅ ꯄꯤꯊꯣꯛꯑꯝꯃꯗꯤ ꯏꯕꯥꯅꯤ ꯀꯥꯡꯉꯧ ꯕꯣꯔꯥ ꯆꯥꯁꯦ ꯍꯥꯏꯕꯗꯣ ꯆꯥꯕ ꯐꯪꯉꯔꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯅꯪꯒꯤ ꯀꯣꯟꯁꯦ ꯑꯩꯈꯣꯏ ꯂꯧꯈ꯭ꯔꯒꯦ ꯁꯦꯟꯗꯤ ꯇꯪꯈꯥꯏ ꯁꯦꯟꯅ ꯄꯥꯏꯍꯧꯔꯣ ꯇꯪꯈꯥꯏ ꯑꯃꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯄꯤꯔꯒꯦ ꯌꯥꯕ꯭ꯔꯣ ꯏꯆꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯄꯨꯂꯞ ꯑꯣꯏꯅ ꯄꯤꯔꯝꯃꯨ ꯁꯨꯗ꯭ꯔꯒꯅ ꯍꯌꯦꯡ ꯁꯦꯟ ꯁꯨꯔꯒ ꯂꯧꯕ ꯂꯥꯛꯑꯣ ꯀꯩꯅꯤꯒꯤ ꯁꯤꯗꯤ ꯏꯕꯦꯝꯍꯜꯁꯤꯗꯤ ꯆꯔꯥ ꯍꯦꯟꯃꯟꯗꯅ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤꯗꯅ ꯏꯕꯦꯝꯍꯜ ꯂꯧꯍꯧꯔꯣ ꯀꯩꯅꯣ ꯍꯌꯦꯡ ꯑꯋꯥꯠꯄꯗꯨ ꯄꯤꯔꯒꯦ ꯀꯣꯟꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯧꯕꯤꯗ꯭ꯔꯗꯤ ꯀꯅꯥꯝꯇ ꯂꯧꯕꯤꯔꯣꯏ ꯃꯄꯥꯅ ꯂꯧꯍꯧꯔꯣꯅꯦ ꯏꯕꯦꯝꯃ ꯑꯗꯨꯒ ꯏꯄꯥ ꯀꯩꯊꯦꯜꯗ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯝꯇ ꯂꯧꯔꯨꯒꯦ ꯏꯆꯦ ꯂꯧꯍꯧꯔꯣ ꯀꯣꯟꯁꯤꯗꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯡ ꯊꯥꯔꯛꯂꯒ ꯊꯥꯡꯍꯜꯂꯒꯦ ꯏꯆꯦ ꯑꯋꯥꯠꯄꯗꯣ ꯍꯌꯦꯡ ꯄꯤꯗꯤ ꯄꯤꯅꯤꯀꯣ ꯄꯤꯗ꯭ꯔꯒꯅ ꯍꯦꯛ ꯀꯣꯟꯁꯦ ꯑꯃꯨꯛ ꯄꯨꯖꯈ꯭ꯔꯣ ꯀꯩꯅꯣ ꯕꯦꯝꯃ ꯅꯃꯥꯕꯣꯛꯁꯨ ꯂꯧꯒꯦ ꯍꯥꯏꯕꯅꯤ ꯍꯌꯦꯡ ꯐꯥꯎꯕꯗ ꯉꯥꯏꯔꯝꯃꯣꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯅ ꯅꯃꯥꯕꯣꯛꯇ ꯑꯣꯏꯅ ꯄꯤꯒꯦꯒ ꯄꯤꯔꯣꯗꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯃꯄꯥꯅ ꯍꯩ ꯇꯨꯃꯤ ꯂꯩꯌꯨ ꯍꯦ ꯅꯪꯒꯤ ꯅꯥꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯅꯥꯔꯒ ꯂꯩꯌꯨ ꯑꯩꯅꯗꯤ ꯁꯣꯝꯗ ꯉꯥ ꯆꯥꯔꯨꯒꯦꯅ ꯈꯜꯂꯤꯉꯩꯁꯤꯗ ꯏꯕꯦꯝꯃ ꯂꯧꯔꯣꯅꯦ ꯍꯌꯦꯡ ꯑꯋꯥꯠꯄꯗꯣ ꯑꯃꯨꯛ ꯂꯧꯔꯅꯤ ꯅꯪꯕꯣ ꯅꯨꯄꯤ ꯑꯃꯅ ꯃꯄꯥꯁꯤꯗ ꯑꯣꯏꯅ ꯄꯤꯁꯤꯜꯂꯨ ꯈꯨꯔꯥ ꯁꯦꯟꯁꯤꯗ ꯂꯩꯔꯦ ꯀꯗꯥꯏ ꯕꯥꯕꯥ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯁꯦꯟꯗꯣ ꯆꯦꯡ ꯋꯥꯟꯗꯣꯏꯅꯤ ꯏꯕꯨꯡꯉꯣꯒꯤ ꯃꯍꯩ ꯇꯝꯕꯒꯤꯁꯨ ꯄꯤꯗꯣꯏꯅꯤ ꯕꯥꯕꯥ ꯁꯤ ꯌꯧꯔꯗꯤ ꯃꯣꯏ ꯊꯣꯛꯄ ꯏꯕꯥꯅꯤ ꯀꯣꯟꯁꯦ ꯊꯥꯡꯅꯅꯕ ꯄꯤꯒꯧꯔꯁꯤ ꯍꯩ ꯏꯕꯨꯡꯉꯣꯒꯤꯗꯣ ꯀꯣꯟꯅ ꯄꯤꯔꯣ ꯏꯄꯥ ꯉꯥ ꯍꯥꯟꯅ ꯂꯧꯔꯨꯒꯦ ꯆꯦꯡꯗꯨꯁꯨ ꯑꯩ ꯋꯥꯜꯂꯛꯂꯒꯦ ꯀꯣ ꯍꯩ ꯃꯨꯟꯒꯅꯨꯅꯦ ꯏꯕꯦꯝꯃ ꯍꯩꯃ ꯕꯥꯕꯥ ꯁꯦꯟꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯍꯥꯏꯕꯅꯤ ꯕꯥꯕꯥꯅ ꯆꯥꯅꯤꯡꯂꯤꯕ ꯉꯥꯗꯣ ꯑꯩ ꯂꯩꯒꯦ ꯍꯥꯏꯕ ꯕꯥꯕꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯈꯨꯄꯥꯛꯁꯤꯅ ꯃꯁꯤ ꯍꯦꯛ ꯊꯥꯖꯤꯜꯂꯛꯇꯅ ꯃꯁꯤ ꯏꯕꯦꯝꯃ ꯃꯥꯅ ꯊꯣꯛꯄ ꯇꯧꯖꯔꯁꯅꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯃꯥꯕꯨꯗꯤ ꯏꯀꯥꯏꯕ ꯈꯪꯂꯝꯂꯣꯏ ꯃꯃꯥꯏꯁꯦ ꯂꯩꯇꯨꯝꯒꯤ ꯃꯩ ꯄꯥꯟꯕꯅꯤꯅ
ꯁꯦꯟꯗꯨ ꯄꯤꯔꯧꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯃꯁꯤ ꯑꯃꯨꯛ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯗꯦꯅꯦ ꯃꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯅꯦ ꯃꯁꯦ ꯃꯄꯥꯅ ꯏꯕꯦꯝꯍꯜꯗ ꯏꯟꯕꯗ ꯏꯕꯦꯝꯍꯜ ꯇꯨꯁꯤꯟꯗꯨꯅ ꯁꯣꯛꯂꯝꯃꯤ ꯃꯄꯥꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯏꯕꯦꯝꯍꯜꯗꯤ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯀꯣꯟꯁꯨ ꯂꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯄꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯃꯧꯄꯥ ꯅꯨꯄꯥꯅ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯏꯆꯦ ꯄꯥꯕꯅ ꯆꯦꯡꯒ ꯉꯥꯒ ꯂꯩꯔꯒ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯏꯆꯦ ꯊꯣꯡꯂꯒꯦ ꯄꯥꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯥꯛꯇꯧꯕ ꯑꯩ ꯆꯥꯛ ꯂꯥꯝꯃꯅꯤ ꯌꯥꯗ꯭ꯔꯤ ꯏꯆꯦ ꯂꯥꯛꯑꯅꯤꯌꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯁꯦ ꯏꯁꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯃꯨꯛꯇ ꯂꯥꯛꯎ ꯏꯃꯥ 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 ꯀꯩꯗꯧꯔꯒꯦ ꯅꯤꯡꯊꯝ ꯆꯟꯕ꯭ꯔꯣ ꯐꯤ ꯍꯥꯞꯄꯧꯔꯣ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯁꯦ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯈꯣꯡꯌꯥꯁꯦ ꯑꯃꯨꯛꯇ ꯅꯣꯏꯔꯣꯕ ꯏꯃꯥ ꯏꯃꯥ ꯃꯤꯠ ꯄꯥꯡꯉꯨ ꯏꯃꯥ ꯁꯦ ꯏꯃꯥ ꯇꯥꯕ꯭ꯔꯕ ꯏꯆꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ 이봉아, 능 찌러. 그라호이도 암다 가로. 저도 암다 셀루시. 이마, 이마, 밑방구 이마, 이마, 세, 이마. 마쿠라 싱나. 이뱀할 이마 가이도를 해보노. 쿠라돈, 쿠라야 이마세 박상동 할때 람라가 마사 뿜뿜한 강도나 두미들 레이크. 아양 바깥 이마세 가이도를 보노 강주. 마쿠라 야이무나. 그시 떠오르세. 바깥 가노. 아이 반지 가오르게. 마쿠라 또무나 ꯆꯥꯛꯇꯤ ꯆꯥꯔꯕ꯭ꯔꯥ ꯅꯣꯏꯕꯣ ꯑꯗꯨꯒ ꯅꯣꯏ ꯄꯥꯕꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯆꯥꯗ꯭ꯔꯤ ꯈꯨꯔꯥꯇꯣꯟ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯑꯩꯒꯤ ꯀꯣꯟ ꯌꯣꯟꯕꯒꯤ ꯁꯦꯟꯗꯣ ꯂꯧꯔꯒ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯆꯦꯡꯁꯨ ꯋꯥꯠꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯅꯪꯒꯤ ꯅꯄꯥꯗꯨꯗꯤ ꯀꯔꯤꯒꯤ ꯁꯦꯟꯗꯨ ꯄꯤꯔꯣꯏꯅꯣ ꯉꯁꯥꯏ ꯊꯧꯗꯣꯛ ꯆꯥꯊꯣꯛꯇꯅ ꯂꯣꯏꯔꯝꯃꯅꯤꯅꯦ 이봉아 ꯅꯃꯥꯇꯣꯟꯗꯒꯤ ꯆꯦꯡ ꯂꯧꯔꯨꯁꯣ ꯈꯨꯔꯥꯇꯣꯟ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯌꯣ ꯈꯨꯔꯥꯇꯣꯟ ꯑꯩꯅ ꯄꯤꯕ ꯅꯠꯇꯦ 마는 물러가 푹시버니 팟키레다고 아이코이 따서우세 마쿠라 야이무나 마쿠라 솜나 쌍비요 호이 지레이리 이뱀할 깝거누네 능보 시 반지라 시디 이마가 슈타우로이네 먹바누 바나 쿠라 또한 이마 또는 싱 비럭디 거리기 쿠라 또한 하려거니 하이드로 하이 쿠라 또한 마두가 거리기 비럭지바 너에게 서로 야우데 까다이드는 록소 자크로나 하이리 아이도 일레가 딸리 쿠라돈 하 쿠라돈 넣을게 나마돈도 바꼭 싸우니 쿠라돈 야라니 넣으라누고 바보 살라니 반지나 이베마 나마가 슈다우로이 파라니 시 아이나 타남리비 히다가시 호렌 나마세 싹사 그라 삐저라가 비타우고 하두디 이bungo 쿠라 아무 한나부 떠오르게네 마쿠라 야이무나 호이쿠라 아도 쿠라게 와문시부 까야부 하이도이노다 이bungo나 ngambado 카렉 비로우다 마쿠라 야이무나 이뱀할 쿠라시 짤라게 하리네 얌바 얌다바 angamba khara pikhone khurasu thenglani yumda yobada khurayai aidi senamda leiti ha adudi kamai tawdiba aina kaurubani aina pibai mongla sidani ni aina noigi kainom tarakpada sulak lakjido khura ngakta ngai piram ai se laurukige hoi ipo chida ngakta phambiyo phamdrabsu yarida na khurayai mase laroi mai nupiga launakre ado noibu hojik phawba sak thongdrabsibu sing sara leitabagiro ipo pahabana wala ani na pabu karai sakhigene madam sidi yamna thenglidana ado ipusu amuk halage na khurado oireroi chale makhura to musu seng pura khidre makhura yai masu sel pura khidre matam su phanyam thengjilakli mapanu padu chaklamana ka paurakli mama suna he do laikre oire bi phibam sidadi ibem hal kana kapana tana atai pambai laikhiche aduna ibem hal kapna thongalom da thokhirami amma mamarak tuda ibem hal lambi lamhangna duna sum kapaga sakhiba tuda lambi da phingau setpi ahal oire bi hanubi maga hek thengnarami phingau setpi hanubi duna kanana aduda lakliba dubo abokbu wabana loire aibu yum phawbada amukta thenbiramune he abokbu karai yaugadabano asuk mamlaba numidang asida abong mathanta kadai satluino ana bhangba ma satlubani halakpada khara thengdokhrene he aduga nangna karai de satluribano abokbu thenbirama ya atro yani aboki yumdi kaidano ai thilamge tu lambi sigi mataida
ꯇꯟꯗꯟ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯉꯥꯅ ꯄꯨꯔꯤꯕ ꯃꯥꯏꯀꯩ ꯑꯁꯤ ꯇꯝꯅ ꯆꯠꯂꯣ ꯑꯗꯨꯒ ꯑꯕꯣꯛ ꯌꯧꯕꯒ ꯍꯥꯏꯔꯛꯀꯦ ꯑꯗꯨ ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯀꯥꯏꯗꯒꯤꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯅꯕꯨꯛꯅꯤꯡ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯀꯞꯂꯤꯕꯗꯨꯅ ꯃꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯌꯨꯝꯒꯤ ꯃꯤꯅꯒ ꯐꯨꯕꯤꯕꯔꯣ ꯐꯨꯗꯤꯌꯦꯕꯣ ꯀꯞꯇꯤꯌꯦ ꯑꯋꯥꯕ ꯄꯦꯟꯗꯕꯗꯤ ꯂꯤꯊꯣꯛꯂꯒ ꯇꯥꯝꯊꯣꯛꯂꯒ ꯐꯕꯁꯨ ꯂꯩꯕꯅꯤ ꯑꯕꯣꯛꯀꯤꯁꯨ ꯑꯋꯥꯕ ꯂꯩꯇꯕ ꯅꯠꯇꯦ ꯉꯁꯤꯗꯤ ꯌꯨꯝ ꯌꯧꯗꯧꯕꯁꯨ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯂꯤꯊꯣꯛꯂꯁꯤ ꯑꯕꯣꯛꯅꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯕꯗꯤ ꯑꯕꯣꯛꯁꯨ ꯃꯤ ꯑꯇꯩꯒꯨꯝꯅ ꯑꯩꯕꯨ ꯍꯟꯊꯅ ꯌꯦꯡꯂꯛꯀꯅꯤ ꯑꯩꯕꯨ ꯍꯪꯒꯣꯏꯔꯛꯀꯅꯤꯌꯦꯕꯣ ꯑꯕꯣꯛꯇꯒꯤ ꯍꯦꯟꯅ ꯏꯁꯨꯅ ꯋꯥꯕꯔꯅꯦ ꯋꯥꯔꯕꯁꯨ ꯂꯤꯔꯣ ꯑꯋꯥꯕ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕꯒꯦ ꯍꯣꯏ ꯑꯕꯣꯛꯁꯨ ꯑꯩꯒꯨꯝꯕ ꯑꯣꯏꯔꯕꯗꯤ ꯅꯁꯨ ꯍꯦꯛꯇ ꯍꯩꯇ꯭ꯔꯕ ꯑꯋꯥꯕ ꯋꯥꯔꯤꯁꯦ ꯑꯕꯣꯛꯇ ꯂꯤꯒꯦꯀꯣ ꯏꯕꯦꯝꯍꯜꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯍꯜ ꯍꯅꯨꯕꯤꯗꯨꯗ ꯏꯕꯦꯝꯍꯜꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯒ ꯏꯁꯨꯒꯤ ꯋꯥꯔꯤꯁꯦ ꯇꯥꯅ ꯇꯥꯅ ꯂꯥꯛꯄꯁꯤꯗꯤ ꯌꯨꯝ ꯌꯧꯕꯒ ꯈꯪꯍꯧꯗꯦꯍꯦ ꯋꯥꯕꯁꯨ ꯋꯥꯗꯦ ꯑꯗꯣ ꯏꯁꯨ ꯅꯨꯄꯤꯒꯤ ꯋꯥꯔꯤꯗꯤ ꯇꯥꯔꯦ ꯑꯕꯣꯛꯀꯤ ꯋꯥꯔꯤꯗꯤ ꯂꯤꯕ ꯅꯪꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯕꯣꯛꯀꯤ ꯋꯥꯔꯤꯁꯨ ꯂꯤꯔꯒꯦꯀꯣ ꯑꯗꯣ ꯏꯁꯨ ꯅꯨꯄꯤ ꯅꯪ ꯐꯤ ꯁꯥꯕ ꯂꯦꯞꯀꯅꯨ ꯑꯕꯣꯛꯀꯤꯁꯨ ꯀꯣꯟ ꯑꯃ ꯂꯩ ꯑꯕꯣꯛꯇꯤ ꯍꯧꯖꯤꯛ ꯁꯥꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯁꯨ ꯅꯨꯄꯤ ꯅꯉꯣꯟꯗ ꯑꯣꯏꯅ ꯄꯤꯔꯒꯦꯀꯣ ꯑꯕꯣꯛꯀꯤ ꯀꯣꯟꯗ ꯁꯥꯕ ꯐꯤ ꯑꯁꯤ 이썸 썸은 아보기 비사 콘세 아썸은 떼고 아도 이수부 욤다 한바디 가만히 똥네 아보기를 레크라 싫어 아보 아이 할라게 이마가 붕어도 아이 레이터보다 영화람라니 아이 할라게 아보 호이 아두디 세 아보는네 람비 따게 아맘바시다 이수 람비 강라로이 또 망도 우리바 단단 빠링 시기네 마tung 일라가 아돔 쌀고 단단 싱싱나 로이바 mafam nangi yum yorabanigo hoyabo ado aboki yum yore harise kaida legi aidi udi karaidagi unigi asuk mamlaga bo se simaga paisingko sidi hidakni masise isinga phabada haplaga namada ahum laktang pitho aduga adum phajarasanida adugane aboki kona dudi isuna yum yobaga adum thilala ageko chalo imaga nupaga do chakla amad loiramlani hoi abo chale abok su putharo ko hoi ibemhalna tandan singdugi matung indu lakpada yumyokhiba khanghaude wabasu waramde ima pabala abo ibungo nangdi kedori baduda chakchai ni se ise gi su chakhai tu isang mayam sia khu haum ima su aini sa imbi khrabani asengbagi ribungo pabana pureiro pabadi laktri adudi kadai senga thongdiba ha khurato nagi thila miro nati hanubi malaga chaksi gi sang mayam sigane piramiba hanubi malaga piramiba ibema nangmu ngasai kai kaida satluge imadi isan halaktabada nahabaga sangtrene he ima pabati bathu ubani aduda abok ama thengnadana magi mayum phabu thinbiramona amuk thilubani o imadi pakhatlurabani ne phare adudi chaksa thokluro ima su sari hoima adoima hawjiki hanubiduna imagi naba phanabana hidak pire si thaklaga phabar yengsi koima hoi napa dubu maning thangbada leiba mau anobiduna haibada a kaithelda hidak ngauraga mamana masinga jagoi sarga lehowi haine napase phateda ko mopanu pana imadi paw phati haraga kamai luhongino ibemhalna tumi leuhi asidi imana napase pamna nungsin lerek natene hi napuga nabokana napagi lokra urubagi sel khara tolubagi pamda napa phatabasida lerakibani adugi hairagadi nabugana pugado suknung hek nungsirakte nama aibu moi awabu koknanaba mainung asida langsin piramlaga sikredna ima yahai tosi hidaksi thaklaga fasana tumoba hawjikse ahing haibatu oirabani babasu halakto mantre ibungo nangsu chakto odi imaga tumulaw hoije ima ai heng chawraga babasi puthage ko
ꯍꯩꯗꯦꯅꯦꯍꯦ ꯅꯪꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛꯀꯅꯕꯨ ꯊꯜꯂꯕ꯭ꯔꯣ ꯊꯜꯂꯤꯃ ꯉꯁꯥꯏꯒꯤ ꯑꯕꯣꯛꯇꯣ ꯌꯥꯝ ꯐꯩꯀꯣ ꯍꯣꯏ ꯐꯩꯌꯦ ꯌꯥꯝꯅ ꯐꯩ ꯑꯗꯨꯗꯤ ꯇꯨꯝꯂꯣꯀꯣ ꯏꯃꯥ ꯐꯩꯖꯨꯞꯁꯨ ꯄꯤꯔꯛꯂꯒꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯔꯣꯀꯣ ꯀꯣꯜꯂꯤꯛꯇꯣ ꯍꯌꯦꯡ ꯐꯦꯡꯂꯣ ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯍꯜꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯅꯣꯡꯉꯥꯟꯕꯒꯗꯤ ꯃꯃꯥꯗꯨ ꯅꯥꯕ ꯌꯥꯝꯅ ꯐꯔꯝꯃꯤ ꯑꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯨꯕꯗ ꯃꯪꯒꯣꯜꯗ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯂꯩꯕ ꯌꯥꯝꯅꯁꯨ ꯐꯖꯕ ꯀꯣꯟ ꯑꯃ ꯂꯩꯔꯝꯃꯤ ꯀꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯤ ꯁꯥꯅꯅꯕ ꯂꯪꯅ ꯆꯤꯡꯕ ꯃꯆꯥꯛ ꯁꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯀꯣꯜ ꯑꯁꯤꯕꯨ ꯅꯪꯅ ꯉꯔꯥꯡ ꯄꯨꯔꯛꯄꯔꯣ ꯇꯥꯕ꯭ꯔꯣ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤꯕꯣ ꯀꯩ ꯍꯥꯏꯕꯅꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯄꯥꯕ ꯍꯜꯂꯛꯑꯕꯣ ꯅꯄꯥꯗꯤ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯃꯪꯒꯣꯜꯗ ꯂꯩꯔꯤꯕ ꯀꯣꯟ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯀꯅꯥꯅ ꯊꯝꯂꯝꯃꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯀꯣꯟꯁꯤꯁꯨ ꯍꯦꯛ ꯎꯕꯗ ꯀꯩꯅꯣꯝ ꯇꯧꯏ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯑꯃꯥꯡ ꯑꯁꯣꯏꯒ ꯇꯧꯅꯤꯡꯕ ꯐꯥꯎꯗꯦ ꯁꯣꯛꯄꯁꯨ ꯇꯜꯂꯤ ꯏꯔꯨꯖꯗ꯭ꯔꯗꯤ ꯁꯤꯕꯨ ꯀꯅꯥꯅ ꯊꯝꯂꯝꯂꯤꯕꯅꯣ ꯅꯄꯥꯅ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯄꯥꯕꯅ ꯅꯠꯇꯦ ꯏꯃꯥ ꯉꯔꯥꯡꯒꯤ ꯑꯕꯣꯛꯇꯨꯅ ꯑꯣꯏꯒꯅꯤ ꯑꯕꯣꯛꯇꯨꯅ ꯃꯥꯒꯤ ꯀꯣꯟ ꯑꯃ ꯂꯩ ꯑꯩ ꯂꯧꯖꯔꯣ ꯍꯥꯏꯅ ꯉꯔꯥꯡ ꯍꯥꯏꯔꯝꯕꯅꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯤ ꯇꯧꯔꯒ ꯊꯤꯟꯕꯤꯔꯛꯀꯦ ꯍꯥꯏꯅꯁꯨ ꯍꯥꯏꯍꯧꯕꯅꯤ ꯑꯗꯨ ꯏꯃꯥ ꯀꯣꯟꯁꯦ ꯍꯦꯛ ꯎꯕꯗ ꯑꯩ ꯐꯤ ꯌꯥꯝ ꯁꯥꯅꯤꯡꯉꯤ ꯅꯪꯒꯤ ꯄꯤꯔꯝꯂꯕꯅꯤꯅ ꯁꯥꯔꯣ ꯀꯩꯗꯧꯔꯒꯦ ꯐꯤ ꯁꯥꯅꯅꯕ ꯃꯆꯥꯛ ꯄꯨꯝꯕꯁꯨ ꯁꯤꯗ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯨꯒꯅꯦ ꯍꯟꯗꯛꯇꯤ ꯀꯣꯟꯁꯦ ꯌꯣꯟꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯤꯇ ꯍꯦꯛꯂꯨꯒꯦ ꯆꯥꯛꯄꯨꯗꯤ ꯑꯌꯨꯛꯀꯤ ꯊꯣꯡꯗ꯭ꯔꯕꯁꯨ ꯌꯥꯈꯤꯅꯤ ꯉꯔꯥꯡꯒꯤ ꯏꯃꯥꯗꯨꯅ ꯄꯤꯔꯝꯕꯗꯣ ꯌꯥꯝꯅ ꯂꯩꯍꯧꯔꯤꯗ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯏꯔꯨꯖ ꯃꯥꯏꯊꯖꯔꯨꯈꯤꯒꯦ ꯑꯗꯨꯒ ꯐꯤ ꯁꯥꯕ ꯍꯧꯔꯒꯦ ꯍꯣꯏꯅꯦ ꯏꯃꯥꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯕꯤꯔꯛꯂꯒꯦ ꯍꯣꯏ ꯏꯃꯥ ꯑꯗꯨ ꯏꯃꯥ ꯅꯪ ꯅꯥꯕ ꯐꯔꯕꯣ ꯐꯔꯦꯗ ꯌꯥꯝꯅꯁꯨ ꯀꯜꯂꯤ ꯉꯔꯥꯡꯒꯤ ꯅꯪꯅ ꯄꯨꯔꯛꯄ ꯍꯤꯗꯥꯛ ꯃꯍꯤꯗꯨꯅ ꯃꯥꯜꯂꯤ ꯌꯥꯝ ꯊꯨꯅ ꯅꯥꯕ ꯐꯩꯅꯦ ꯍꯣꯔꯦꯟꯒꯤ ꯍꯤꯗꯥꯛꯇꯨ ꯊꯛꯂꯕꯗꯤ ꯄꯨꯡ ꯍꯦꯛ ꯐꯗꯧ ꯃꯥꯜꯂꯤ ꯉꯔꯥꯡꯒꯤ ꯑꯕꯣꯛꯇꯣ ꯃꯗꯨꯅ 3 ꯂꯛ ꯊꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯤ ꯏꯃꯥ ꯍꯣꯏ ꯑꯩ ꯊꯛꯀꯦ ꯏꯕꯦꯝꯍꯜ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯀꯣꯟ ꯑꯗꯨꯗ ꯂꯥꯏꯕꯛ ꯑꯗꯨꯅ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯐꯤ ꯁꯥꯕ ꯍꯧꯔꯝꯃꯤ ꯐꯤ ꯑꯗꯨ ꯑꯌꯨꯛ ꯑꯃꯨꯛꯇꯨꯗ ꯐꯤ ꯑꯃ ꯏꯔꯥꯏ ꯂꯥꯏꯅ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯋꯥꯕꯁꯨ ꯋꯥꯔꯝꯗꯦ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯏꯕꯦꯝꯍꯜ ꯄꯨꯡꯉꯛꯉꯛꯈ꯭ꯔꯦ ꯑꯗꯨꯅ ꯁꯥꯕ ꯂꯣꯏꯔꯕ ꯐꯤꯗꯨ ꯏꯕꯦꯝꯍꯜꯅ ꯀꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯋꯥꯅꯅꯕ ꯍꯥꯏꯗꯨꯅ ꯌꯣꯟꯕ ꯆꯠꯂꯝꯃꯤ ꯏꯕꯦꯝꯍꯜꯅ ꯊꯣꯛꯈꯤꯕꯒ ꯃꯄꯥꯗꯨ ꯌꯨꯝꯗ ꯍꯜꯂꯛꯏ ꯉꯔꯥꯡꯒꯤꯗꯤ ꯐꯖꯅ ꯅꯨꯡꯉꯥꯏꯍꯦ ꯉꯔꯥꯡ ꯄꯤꯒꯦ ꯍꯥꯏꯕ ꯑꯋꯥꯠꯄ ꯀꯣꯟꯒꯤ ꯁꯦꯜꯗꯨꯁꯨ ꯆꯥꯛꯇ ꯑꯣꯜꯂꯒ ꯂꯧꯁꯤꯜꯂꯨꯔꯒꯦ ꯑꯗꯨꯒ ꯑꯍꯥꯎꯕ ꯂꯩꯔꯒ ꯆꯥꯊꯣꯛꯀꯦ ꯉꯧꯈꯥꯏꯔꯨꯈꯤꯒꯦ ꯀꯅꯥꯒꯤ ꯀꯣꯟꯅꯣ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯑꯃ ꯂꯩꯔꯤꯁꯤꯅ ꯑꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯍꯟꯅ ꯎꯔꯤꯅꯦ ꯃꯁꯤꯕꯨ ꯀꯅꯥꯒꯤꯅꯣꯅꯦ ꯃꯃꯥ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯤꯕꯣ ꯑꯣ ꯃꯣꯏ ꯃꯄꯥ ꯌꯨꯝꯗ ꯍꯟꯕꯤꯔꯛꯂꯦꯗꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯗꯤ ꯅꯪꯒꯤ ꯅꯄꯥꯝꯗ ꯑꯣꯏꯅ ꯂꯩꯔꯨꯁꯨ ꯍꯥꯏꯕ꯭ꯔꯣ ꯁꯛꯇꯥꯁꯤꯒ ꯀꯨꯝ ꯂꯩꯅꯥ ꯆꯨꯕꯤꯁꯤꯗꯤ ꯁꯤꯗꯤ ꯀꯣꯟꯁꯤ ꯀꯅꯥꯒꯤꯅꯣ ꯅꯆꯥꯅꯨꯄꯤꯒꯤꯅꯤ ꯑꯍꯜ ꯂꯃꯟꯅ ꯅꯨꯡꯁꯤꯗꯅ ꯄꯤꯔꯛꯏꯅꯤ ꯑꯍꯤꯡ ꯑꯃ ꯑꯩꯅ ꯌꯨꯝꯗ ꯂꯩꯇꯕꯗ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯃꯤꯁꯦ ꯌꯥꯝ ꯆꯨꯟꯊꯣꯛꯂꯝꯃꯤꯗ ꯍꯩ ꯅꯨꯄꯥ ꯅꯍꯥꯟꯅꯒ ꯄꯤꯔꯛꯄ ꯑꯣꯏꯔꯕꯗꯤ ꯌꯥꯝ ꯊꯨꯅ ꯄꯤꯊꯣꯛꯀꯣ ꯑꯩꯅ ꯏꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯑꯃ ꯍꯥꯏꯅꯔꯝꯂꯕꯅꯤ ꯏꯃꯥꯟꯅꯕꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯥ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯩꯔꯕꯗꯤ ꯆꯔꯥꯒꯗꯤ ꯁꯨꯡꯍꯦꯟ ꯍꯦꯜꯂꯔꯣꯏꯍꯦ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯗꯣꯏꯖꯥꯠꯅꯤ ꯅꯨꯄꯤ ꯑꯍꯜꯗꯣ ꯈꯥꯏꯅꯈꯤꯕꯒꯤ ꯃꯥ ꯅꯨꯄꯤ ꯊꯤꯅꯤꯡꯕꯅ ꯉꯥꯎꯆꯠꯅꯔꯒ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯐꯪꯗꯕꯗꯤ ꯍꯥꯏꯗꯅ ꯂꯨꯅ ꯇꯧꯔꯒꯦꯅ ꯍꯥꯏꯔꯤꯕꯅꯤ ꯇꯥꯅꯤꯡꯗꯦꯗ ꯀꯔꯝ ꯍꯥꯏꯅ ꯇꯧꯕ ꯃꯄꯥꯅꯣ ꯃꯆꯥꯅꯨꯄꯤꯒꯤꯕꯨ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯅꯔꯝꯂꯤꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯅꯣ ꯁꯤꯕꯣ ꯍꯣꯏ ꯁꯦꯟ ꯄꯥꯏꯈ꯭ꯔꯕ ꯏꯃꯨꯡꯅꯤꯅꯦꯍꯦ ꯃꯄꯥ ꯃꯆꯥ ꯄꯥꯔꯒ ꯌꯨ ꯌꯣꯜꯂꯤꯕ ꯏꯃꯨꯡꯅꯤꯅꯦ ꯑꯗꯨꯁꯨ ꯁꯤꯠꯈ꯭ꯔꯕ ꯃꯤꯅ ꯄꯥꯝꯅꯈ꯭ꯔꯤꯕ ꯌꯨ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯍꯥꯟꯅ ꯑꯃ ꯊꯤꯔꯝꯂꯕꯁꯨ ꯀꯩꯗꯧꯔꯒꯦ ꯁꯦꯟ ꯄꯥꯏꯔꯒ ꯂꯣꯏꯔꯦ ꯃꯥꯅ ꯍꯌꯦꯡ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔꯕꯁꯨ ꯍꯤꯗꯥꯛ ꯊꯛꯄ ꯂꯥꯛꯄ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯈꯜꯂꯒ ꯈꯔ ꯇꯤꯊ ꯁꯤꯟꯅꯔꯦꯔꯒ ꯃꯇꯨꯡ ꯏꯟꯈꯤꯕ ꯌꯥꯔꯕꯗꯨꯕꯣ ꯅꯣꯏ ꯅꯄꯥ ꯑꯁ ꯑꯩ ꯌꯥꯝ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ ꯑꯩ ꯁꯥꯎꯔꯛꯇꯅꯅꯦ ꯁꯨꯝꯁꯤꯁꯤꯅ ꯇꯥꯅ ꯀꯜꯂꯛꯀꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯛꯅ ꯄꯥꯡꯒꯜ ꯀꯜꯂꯒ ꯂꯩꯔꯝꯃꯤꯗꯨꯅ ꯀꯃꯥꯏꯅꯅꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯁꯨ ꯅꯆꯥꯅꯨꯄꯤꯁꯨ ꯑꯣꯛꯇ꯭ꯔꯦ ꯍꯥꯏꯕꯅꯤꯅꯦ ꯍꯥꯏꯌꯣ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯅꯨꯄꯥ ꯀꯅꯥ ꯂꯥꯛꯑꯝꯃꯤ ꯍꯥꯏꯌꯣ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯀꯣꯟꯁꯨ ꯂꯩꯔꯝꯕ ꯅꯪꯁꯨ ꯅꯥꯕ ꯐꯔꯝꯕ ꯍꯥꯏꯌꯣ ꯉꯔꯥꯡ ꯅꯨꯄꯥ ꯀꯅꯥ ꯂꯥꯛꯑꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯕꯥꯕꯥ ꯑꯕꯣꯛ ꯑꯃ ꯂꯥꯛꯑꯝꯃꯤ ꯆꯥꯛꯁꯨ ꯏꯟꯁꯥꯡꯁꯨ ꯃꯌꯥꯝ ꯄꯤꯔꯝꯃꯤ ꯑꯩꯗꯤ ꯃꯌꯥꯝ ꯆꯥꯏ ꯍꯧꯖꯤꯛꯁꯨ ꯑꯩꯗꯤ ꯃꯌꯥꯝ ꯆꯥꯏ ꯑꯗꯨꯒꯅꯦ ꯄꯥꯕ
ꯅꯪꯁꯦ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯐꯨꯊꯗꯣꯏꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯉꯥꯡꯁꯤ ꯐꯥꯎꯕ ꯃꯄꯥ ꯑꯃ ꯂꯩꯔꯦ ꯇꯥꯛꯄꯅꯦꯕ ꯅꯣꯏꯗ ꯍꯥꯠꯂꯒꯦꯍꯦ ꯃꯃꯥꯅ ꯁꯣꯝꯕ ꯉꯥꯎꯔꯕꯣ ꯏꯕꯨꯡꯉꯣ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯨ ꯏꯃꯥ ꯊꯣꯡ ꯂꯣꯟꯁꯤꯟꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯄꯥꯅ ꯐꯨꯕꯗꯅꯦ ꯑꯩꯈꯣꯏꯅꯤ ꯁꯣꯏꯅ ꯁꯤꯔꯅꯤ ꯊꯣꯡ ꯍꯥꯡꯗꯣ ꯅꯨꯄꯤ ꯊꯣꯡ ꯁꯥꯡꯗꯣ ꯇꯥꯗꯕ꯭ꯔꯣ ꯊꯣꯡ ꯁꯥꯡ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯕꯅꯤꯅꯦ ꯍꯦꯔꯥ ꯑꯗꯨꯗꯤ ꯀꯣꯟꯁꯤ ꯈꯣꯡꯄꯥꯛꯁꯤꯅ ꯀꯥꯔꯒ ꯊꯨꯗꯦꯛꯀꯦ ꯃꯁꯤ ꯁꯣꯝꯗꯅ ꯏꯕꯦꯝꯍꯜꯅ ꯉꯁꯤ ꯑꯌꯨꯛꯇ ꯁꯥꯕ ꯐꯤꯗꯨ ꯄꯥꯏꯔꯒ ꯌꯣꯟꯕ ꯊꯣꯛꯂꯛꯄꯗ ꯎꯕ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯉꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯏꯕꯦꯝꯍꯜ ꯅꯪꯒꯤ ꯐꯤꯁꯦ ꯑꯩ ꯂꯧꯔꯒꯦ ꯀꯌꯥꯅꯣ ꯅꯪꯅ ꯍꯥꯏꯕ ꯃꯃꯜꯗꯣ ꯑꯩ ꯄꯤꯔꯒꯦ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯌꯥꯔꯣꯏꯍꯦ ꯑꯩꯅ ꯂꯧꯔꯗꯕꯅꯤ ꯏꯕꯦꯝꯍꯜ ꯅꯪꯅ ꯍꯥꯏꯕ ꯃꯃꯜꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯄꯤꯅꯤ ꯀꯗꯥꯏ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯣꯏ ꯑꯅꯤ ꯇꯧꯅꯔꯤꯕꯗꯨꯕꯣ ꯏꯕꯦꯝꯍꯜꯗꯤ ꯏꯆꯦꯒꯤ ꯃꯆꯥꯅꯤ ꯑꯗꯨꯅ ꯑꯩꯅ ꯂꯧꯗꯣꯏꯅꯤ ꯅꯠꯇ꯭ꯔ ꯏꯕꯦꯝꯍꯜ ꯃꯧ ꯑꯃꯅꯁꯨ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯏꯕꯦꯝꯍꯜꯁꯦ ꯅꯆꯦꯒꯤ ꯃꯆꯥ ꯑꯣꯏꯔꯕꯣ ꯅꯍꯥꯟꯈꯩꯗꯤ ꯌꯥꯝ ꯊꯤꯅ ꯉꯥꯡꯗꯥꯏꯅꯦ ꯁꯦ ꯏꯕꯦꯝꯍꯜ ꯁꯦꯟꯁꯤ ꯄꯥꯏꯁꯤꯜꯂꯨ ꯅꯪꯅ ꯍꯥꯏꯕ ꯃꯃꯜꯗꯒꯤ ꯍꯦꯟꯅ ꯄꯤꯔꯕꯅꯤ ꯐꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯃꯣꯏꯁꯤꯗꯤꯅꯦ ꯐꯤ ꯂꯧꯁꯤꯟꯈ꯭ꯔꯒ ꯁꯦꯡꯅ ꯄꯤꯔꯛꯀꯗꯕ ꯑꯝꯇ ꯅꯠꯇꯤꯌꯦ ꯃꯧ ꯑꯇꯩꯗꯨꯅ ꯁꯦꯜ ꯄꯤꯈ꯭ꯔꯦꯅꯦꯍꯦ ꯏꯕꯦꯝꯍꯜꯁꯦ ꯂꯧꯁꯤꯟꯈ꯭ꯔꯦꯅ ꯍꯤꯁꯤ ꯄꯤꯈ꯭ꯔꯦꯅꯦ ꯏꯕꯦꯝꯍꯜ ꯅꯪꯅ ꯃꯉꯣꯟꯗ ꯄꯤꯔꯤꯗꯣ ꯐꯤ ꯐꯖꯕꯁꯦ ꯃꯥꯡꯂꯕꯅꯤ ꯅꯨꯄꯤ ꯑꯃꯗꯨꯅ ꯀꯔꯤꯒꯤ ꯃꯥꯡꯗꯣꯏꯕ ꯑꯩꯅ ꯂꯧꯔꯒ ꯐꯤ ꯐꯅꯦꯛꯇꯣ ꯐꯅꯦꯛ ꯐꯖꯕ ꯂꯩꯔꯁꯨ ꯍꯪꯉꯣꯏ ꯇꯣꯡꯁꯥꯡ ꯃꯥꯟꯕꯤ ꯅꯉꯣꯟꯗ ꯏꯜꯂꯒ ꯀꯔꯤꯗ ꯐꯖꯗꯣꯏꯅꯣ ꯑꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯣꯔꯦꯟ ꯏꯜꯂꯒ ꯈꯪꯒꯅꯤ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯏꯜꯂꯨꯔꯒꯦ ꯅꯣꯏꯗꯤ ꯀꯜꯂꯛꯆꯧ ꯁꯦꯟ ꯄꯥꯏꯗꯕꯅꯤꯅ ꯅꯨꯄꯤ ꯑꯇꯩꯗꯨꯅ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯏꯕꯦꯝꯍꯜꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯁꯦꯜ ꯈꯔꯗꯨ ꯄꯥꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯏꯕꯦꯝꯍꯜꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯄꯥꯗꯨ ꯃꯈꯣꯡ ꯅꯥꯝꯃ ꯁꯤꯡꯂꯒ ꯃꯆꯤꯟ ꯃꯥꯁꯨ ꯅꯥꯀꯜ ꯑꯃ ꯄꯩꯔꯒ ꯃꯈꯨꯠꯁꯨ ꯅꯥꯝꯃ ꯇꯤꯡꯊꯣꯛꯄ ꯌꯥꯗꯅ ꯁꯣꯏꯅꯥꯏꯔꯒ ꯂꯩꯔꯝꯃꯤ ꯏꯃꯥ ꯐꯤꯗꯣ ꯂꯝꯕꯤꯗ ꯂꯣꯏꯅ ꯂꯧꯈ꯭ꯔꯦ ꯌꯥꯝꯅ ꯄꯥꯝꯅꯒ ꯃꯨꯟꯅꯔꯒ ꯂꯥꯎꯏꯉꯣ ꯑꯩ ꯆꯥꯛ ꯆꯥꯔꯒ ꯐꯤꯁꯦ ꯑꯃꯨꯛ ꯁꯥꯒꯦ ꯑꯗꯣ ꯏꯃꯥ ꯐꯤ ꯌꯣꯟꯕꯒꯤ ꯁꯦꯟꯁꯦ ꯆꯦꯡ ꯈꯔ ꯋꯥꯜꯂꯣ ꯑꯔꯦꯝꯕꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯃꯍꯩ ꯇꯝꯕꯒꯤ ꯁꯤꯖꯤꯟꯅꯈ꯭ꯔꯣ ꯑꯗꯣ ꯏꯃꯥ ꯄꯥꯕꯗꯤ ꯍꯜꯂꯛꯑꯕꯣ ꯏꯆꯦ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯄꯨꯡꯄꯩ ꯄꯩꯔꯦꯉꯣ ꯏꯕꯦꯝꯃ ꯅꯄꯥꯗꯣ ꯍꯜꯂꯛꯏ ꯅꯄꯥꯗꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯅꯪ ꯑꯝꯇ ꯌꯦꯡꯉꯨ ꯂꯥꯎꯅꯦꯍꯦ ꯀꯩꯗꯧꯔꯒꯦ ꯄꯥꯕꯕꯣ ꯀꯩꯅꯣ ꯄꯥꯕ ꯏꯃꯥ ꯄꯥꯕꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯏꯆꯦ ꯑꯗꯨꯔꯣ ꯏꯆꯦ ꯄꯥꯕꯅ ꯏꯃꯥꯒꯩꯒꯗꯅꯦ ꯐꯨꯒꯦ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗ ꯏꯃꯥꯒꯩꯒꯗꯣ ꯀꯤꯗꯅ ꯏꯃꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯣꯠꯂꯦꯕ ꯄꯥꯕꯅ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯦꯅ ꯏꯆꯦꯒꯤ ꯀꯣꯟꯗꯣ ꯊꯨꯗꯦꯛꯀꯅꯤꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯏ ꯑꯗꯨꯒ ꯏꯟꯊꯨꯒꯦ ꯇꯧꯏ ꯑꯗꯨꯒꯅꯦ ꯏꯆꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯄꯨꯡꯄꯩ ꯄꯩꯈ꯭ꯔꯦ ꯏꯃꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯅꯧꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯦ ꯏꯕꯦꯝꯃ ꯏꯆꯥꯒꯤ ꯀꯣꯟꯁꯦ ꯏꯆꯝ ꯆꯝꯕ ꯀꯣꯟ ꯅꯠꯇ꯭ꯔꯦ ꯀꯣꯟ ꯑꯁꯦ ꯑꯃꯥꯡ ꯑꯁꯦꯡ ꯇꯧꯁꯤꯟꯒꯅꯨꯀꯣ ꯂꯥꯏꯒꯤ ꯂꯥꯏꯁꯪꯒꯨꯝꯅ ꯈꯨꯔꯨꯝꯗꯨꯅ ꯁꯤꯖꯤꯟꯅꯧꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯄꯥꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯣꯏ ꯀꯣꯟꯁꯦ ꯌꯥꯝ ꯊꯨꯅ ꯊꯨꯗꯦꯛꯀꯣ ꯀꯣ ꯑꯩꯅ ꯅꯥꯕ ꯐꯔꯀꯥꯟꯗ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯈꯪꯉꯣ ꯏꯕꯦꯝꯃ ꯅꯄꯥꯁꯦ ꯂꯥꯏꯅ ꯋꯥꯔꯛꯄꯅꯤ ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯁꯨꯛ ꯊꯤꯅ ꯐꯤꯕꯝ ꯁꯣꯛꯂꯕ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯃꯧ ꯐꯠꯇꯕꯁꯦ ꯍꯟꯗ꯭ꯔꯤꯁꯤꯅꯤ ꯅꯣꯏ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯀꯣꯟꯁꯤꯗ ꯅꯣꯏꯅ ꯌꯣꯠ ꯍꯥꯞꯆꯤꯜꯂꯒ ꯑꯩꯕꯨ ꯁꯣꯛꯍꯟꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯑꯩꯅ ꯅꯥꯕ ꯐꯈꯤꯁꯅꯣꯕ ꯃꯧꯄꯥ ꯅꯨꯄꯥꯅ ꯄꯥꯄꯗꯤ ꯅꯥꯕ ꯐꯔꯛꯑꯔꯣꯏꯅ ꯏꯕꯨꯡꯉꯣ ꯅꯄꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯣ ꯃꯣꯏ ꯃꯄꯥ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯝꯃꯣ ꯁꯦ ꯂꯩꯔꯒꯅꯦ ꯄꯥꯟꯖꯤ ꯀꯧꯔꯒ ꯌꯦꯡꯕꯤꯔꯒꯦ ꯁꯦ ꯂꯩꯇꯗꯤ ꯑꯩꯗꯤ ꯀꯝꯗꯧꯕ ꯍꯥꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯀꯣꯟꯗꯣ ꯌꯣꯟꯊꯣꯛꯈ꯭ꯔꯣꯅꯦ ꯑꯗꯨꯒ ꯑꯩ ꯂꯥꯌꯦꯡꯉꯨꯅꯦ ꯂꯣꯏ ꯆꯠꯅꯈ꯭ꯔꯦꯅꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯄꯥꯗꯤ ꯁꯣꯏꯅꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯃꯃꯥ ꯑꯃꯨꯛ ꯍꯟꯅ ꯅꯥꯔꯛꯈꯤꯗ꯭ꯔꯦ ꯃꯧꯄꯥ ꯅꯨꯄꯥꯁꯨ ꯃꯍꯩ ꯐꯖꯅ ꯇꯝꯕ ꯍꯧꯔꯦ ꯑꯗꯨꯒ ꯏꯕꯦꯝꯍꯜꯒꯤ ꯐꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯅꯕ ꯃꯨꯟꯅꯕ ꯐꯤ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯕ ꯑꯣꯏꯔꯛꯂꯝꯃꯤ ꯑꯗꯨꯅ ꯀꯂꯛ ꯃꯤꯍꯧꯕ ꯅꯨꯄꯤ ꯀꯌꯥꯅꯗꯤ ꯏꯕꯦꯝꯍꯜꯗꯒꯤ ꯀꯣꯟꯁꯤ ꯃꯇꯧ ꯀꯔꯝ ꯂꯧꯁꯤꯒꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯐꯥꯎꯕ ꯈꯟꯅꯕ ꯌꯥꯎꯔꯛꯂꯝꯃꯤ ꯃꯧ ꯑꯃꯅ ꯅꯣꯏ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯏꯕꯦꯝꯍꯜꯒꯤ ꯀꯣꯟꯁꯦ ꯍꯨꯔꯥꯟꯒꯗꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣꯅꯦ ꯅꯣꯏꯒꯤ ꯁꯦꯟꯗꯨꯗ ꯁꯣꯏꯍꯜꯂꯛꯀꯅꯨꯅꯦ ꯃꯧ ꯅꯍꯥꯗꯨꯅ ꯁꯣꯏꯍꯜꯂꯣꯏꯅꯦ ꯅꯣꯏꯗ ꯁꯣꯏꯔꯛꯀꯅꯨ ꯅꯨꯄꯥ ꯑꯃꯅ ꯁꯣꯏꯔꯣꯏꯅꯦ ꯀꯣꯟꯗꯒꯤ ꯍꯦꯟꯕ ꯌꯨꯝ ꯑꯆꯧ ꯐꯥꯎꯕ ꯍꯨꯔꯥꯜꯂꯤꯕ ꯑꯩꯈꯣꯏꯗꯕꯨ ꯑꯗꯨꯁꯨ ꯃꯄꯨ ꯌꯥꯎꯅ ꯍꯨꯔꯥꯜꯂꯤꯕ ꯑꯗꯨꯒ
ꯀꯣꯟ ꯃꯆꯥꯁꯤꯒꯤ ꯌꯥꯝ ꯂꯨꯅ ꯀꯥꯁꯨ ꯍꯥꯏꯔꯤ ꯃꯧꯁꯤꯡꯗꯨꯅ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏꯒꯤ ꯁꯦꯟꯁꯦ ꯇꯪꯈꯥꯏꯁꯤꯃ ꯄꯥꯏꯔꯣ ꯑꯋꯥꯠꯄꯗꯣ ꯊꯕꯛ ꯂꯣꯏꯔ ꯃꯇꯨꯡꯗ ꯄꯤꯔꯒꯦ ꯄꯤꯗ꯭ꯔꯗꯤ ꯇꯦꯝꯃ ꯅꯣꯏ ꯑꯣꯏꯅ ꯂꯧꯔꯦ ꯈꯪꯉꯣ ꯃꯧ ꯑꯃꯅ ꯍꯥ ꯑꯁꯦꯡꯕꯔꯣ ꯑꯁ ꯑꯩꯗꯤ ꯁꯦꯟꯒ ꯄꯤꯅꯤꯡꯗ꯭ꯔꯦꯗ ꯑꯩꯒꯤ ꯅꯨꯄꯥ ꯌꯥꯡꯒꯪꯕꯗꯨꯗ ꯂꯩꯕꯕꯨꯗꯤꯅꯦ ꯍꯨꯔꯥꯟꯕ ꯃꯁꯥ ꯃꯎ ꯐꯕ ꯃꯉꯣꯟꯗ ꯂꯩꯕꯅ ꯃꯗꯨꯅ ꯐꯗꯧ ꯃꯥꯟꯁꯤꯜꯂꯛꯏ ꯅꯨꯄꯤ ꯑꯇꯩꯗꯨꯅ ꯇꯥꯅꯤꯡꯗꯦꯍꯦ ꯃꯁꯤꯗꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯃꯃ ꯉꯥꯏꯔꯒ ꯍꯨꯔꯥꯜꯂꯨꯔꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯏꯕꯦꯝꯍꯟ ꯀꯣꯜ ꯑꯗꯨꯕꯨ ꯂꯥꯏ ꯊꯃꯣꯏ ꯊꯥꯗꯨꯅ ꯈꯨꯔꯨꯝꯖꯗꯨꯅ ꯐꯤ ꯁꯥꯔꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯂ ꯐꯥꯎꯕ ꯁꯥꯔꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯃꯤ ꯂꯣꯏꯅ ꯇꯨꯝꯊꯈ꯭ꯔꯕꯁꯤ ꯐꯥꯎꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯤ ꯁꯥꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯇꯨꯝꯅꯤꯡꯉꯦꯗ ꯀꯥꯡꯁꯨ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯑꯍꯤꯡ ꯑꯣꯏꯔꯦꯗ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇꯨꯅ ꯑꯗꯨꯗꯤ ꯅꯨꯄꯤꯁꯤꯁꯨ ꯄꯨꯟꯅ ꯍꯦꯛꯇ ꯍꯨꯔꯥꯜꯂꯁꯤꯔꯣ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦꯕꯣ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯅꯨꯄꯤꯁꯦ ꯇꯨꯡꯗꯒꯤ ꯍꯦꯛꯇ ꯃꯆꯤꯟ ꯃꯦꯜꯂꯒ ꯑꯩ ꯊꯥꯡꯂꯒ ꯄꯨꯔꯝꯂꯒꯦ ꯑꯗꯨꯒ ꯅꯣꯏꯅ ꯀꯣꯟꯁꯦ ꯄꯨꯔꯛꯑꯣ ꯑꯇꯩꯗꯨꯅ ꯏꯁ ꯅꯨꯄꯤꯅ ꯃꯥꯅ ꯊꯥꯡꯈꯤ ꯑꯗꯨꯒ ꯎꯅ ꯁꯥꯕ ꯀꯣꯟꯁꯤꯅ ꯑꯩꯈꯣꯏꯗ ꯊꯥꯡꯉꯣꯏ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯄꯪꯕꯩ ꯇꯥꯏꯞꯇ ꯑꯣ ꯍꯣꯔꯦꯟ ꯅꯥꯗ ꯅꯣꯏꯃꯨꯛ ꯊꯥꯡꯅꯔꯣ ꯀꯩꯅꯣ ꯁꯤꯕꯨ ꯋꯥ ꯑꯣꯏꯅ ꯉꯥꯡꯉꯤ ꯂꯥꯛꯑꯣ ꯅꯣꯡꯉꯥꯟꯕ ꯅꯍꯥꯜꯂꯅꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇꯨꯅ ꯏꯕꯦꯝꯍꯜꯕꯨ ꯇꯨꯡꯗꯒꯤ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯊꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏ ꯑꯇꯩꯗꯨꯅ ꯀꯣꯟꯗꯨ ꯊꯥꯡꯗꯨꯒꯤ ꯇꯥꯍꯧꯏ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇꯨꯅ ꯑꯩꯕꯨ ꯅꯨꯄꯤꯁꯦ ꯐꯅ ꯁꯥꯡꯅꯗꯤ ꯄꯨꯔꯒ ꯂꯥꯛꯏꯁꯦ ꯍꯩ ꯅꯨꯄꯤꯁꯤꯕꯨ ꯋꯥꯟꯊꯈ꯭ꯔꯖꯥꯠꯂꯣ ꯃꯣꯏꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯟꯁꯦ ꯄꯨꯔꯛꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣꯅꯦ ꯃꯣꯏ ꯉꯥꯏꯕ ꯑꯣꯏꯅ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯅꯨꯄꯤꯁꯦ ꯊꯝꯈꯤꯒꯦ ꯃꯁꯛꯄꯨ ꯌꯥꯝꯅ ꯐꯖ ꯃꯥꯜꯂꯤꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤꯁꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯪꯍꯧꯗꯅ ꯍꯅꯨꯕꯤꯗꯨ ꯊꯣꯛꯂꯛꯏ ꯍꯅꯨꯕꯤꯗꯨꯅ ꯏꯕꯨꯡꯉꯣ ꯍꯣꯏ ꯃꯥ ꯈꯪꯉꯤꯍꯦ ꯀꯥꯏꯗꯤ ꯍꯅꯨꯕꯤꯅꯣ ꯑꯗꯨꯁꯨ ꯑꯍꯤꯡꯁꯤꯗ ꯅꯣꯏ ꯐꯠꯇꯕ ꯊꯕꯛ ꯇꯧꯅꯨꯅꯦ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯁꯨꯒꯨꯝꯅ ꯈꯜꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯅꯪꯅ ꯀꯔꯤꯒꯤ ꯃꯥꯕꯨ ꯐꯥꯕꯤꯔꯤꯅꯣ ꯍꯥ ꯇꯥꯅꯤꯡꯗꯦꯍꯦ ꯊꯥꯡꯁꯤ ꯊꯤꯜꯂꯧꯔꯣ ꯍꯅꯨꯕꯤꯅ ꯑꯩ ꯃꯤ ꯌꯥꯝꯅ ꯍꯥꯠꯄ ꯍꯨꯔꯥꯟꯕꯅꯤꯅꯦ ꯅꯪ ꯀꯤꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯍꯥ ꯀꯤꯌꯦ ꯑꯗꯨ ꯑꯣꯏꯗꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯍꯅꯨꯕꯤ ꯃꯥꯅꯁꯨ ꯎꯏꯃ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯅꯨꯕꯤꯗꯨꯅ ꯏꯁꯨ ꯅꯨꯄꯤ ꯃꯤꯠ ꯄꯥꯡꯉꯨꯁꯤ ꯑꯕꯣꯛꯅꯤ ꯑꯕꯣꯛꯀꯤ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯏꯁꯨꯕꯨ ꯐꯠꯇꯕ ꯃꯤꯅ ꯐꯥꯔꯒ ꯄꯨꯔꯛꯄꯅꯤ ꯑꯗꯨꯗ ꯑꯕꯣꯛꯅ ꯊꯦꯡꯅꯗꯅ ꯀꯜꯍꯧꯔꯤꯅꯤ ꯑꯩꯕꯨ ꯃꯤꯅ ꯐꯥꯔꯒ ꯄꯨꯔꯝꯃꯤꯕ ꯍꯧꯖꯤꯛꯇꯤ ꯄꯥꯈꯠꯂꯅꯨꯁꯤ ꯑꯕꯣꯛ ꯂꯥꯛꯑꯁꯤꯗꯤ ꯑꯗꯣ ꯑꯕꯣꯛꯀꯤ ꯀꯣꯟꯗꯣ ꯂꯥꯏꯒꯤ ꯀꯣꯟꯂꯣ ꯀꯣꯟ ꯑꯗꯨꯗ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯕ ꯌꯥꯗꯦ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤꯅ ꯄꯥꯏꯕ ꯁꯣꯛꯄꯁꯨ ꯌꯥꯗꯦ ꯈꯪꯗꯦ ꯑꯕꯣꯛꯀꯤ ꯀꯣꯟꯗꯣ ꯀꯩꯅꯣꯝ ꯇꯧꯏ ꯑꯣ ꯑꯗꯨ ꯏꯁꯨꯕꯨ ꯀꯣꯟꯗꯣ ꯄꯥꯝꯗꯕ꯭ꯔꯅꯦ ꯄꯥꯝꯃꯦ ꯑꯕꯣꯛ ꯑꯩꯗꯤ ꯀꯣꯟꯗꯣ ꯅꯨꯡꯇꯤꯒꯤ ꯈꯨꯔꯨꯝꯗꯨꯅ ꯂꯥꯏꯁꯪ ꯑꯃꯒꯨꯝꯅ ꯂꯠꯆꯗꯨꯅ ꯐꯤ ꯁꯥꯖꯔꯤꯅꯦ ꯑꯕꯣꯛ ꯏꯁꯨꯅ ꯄꯥꯝꯂꯕꯗꯤ ꯌꯥꯔꯦ ꯐꯠꯇꯕ ꯃꯤꯒꯤꯗꯤ ꯈꯜꯂꯨꯅꯨ ꯂꯥꯛꯑꯣ ꯑꯕꯣꯛꯅꯦ ꯏꯁꯨꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯒꯦ ꯑꯕꯣꯛ ꯋꯥ ꯑꯃꯇꯪꯒ ꯍꯪꯖꯒꯦ ꯍꯪꯉꯨꯅꯦ ꯑꯕꯣꯛꯁꯤ ꯀꯅꯥꯅꯣ ꯑꯕꯣꯛꯁꯦ ꯂꯥꯏꯔꯣ ꯃꯤꯔꯣ ꯅꯁꯨ ꯇꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯑꯕꯣꯛ ꯏꯁꯨꯕꯨ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯕ꯭ꯔꯅꯦ ꯑꯗꯨꯗꯤ ꯑꯕꯣꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯖꯔꯣꯀꯣ ꯍꯅꯨꯕꯤꯗꯨꯅ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯕꯦꯝꯍꯜꯗ ꯎꯠꯂꯝꯃꯤ ꯍꯅꯨꯕꯤ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯍꯅꯨꯕꯤ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯦ ꯈꯨꯜ ꯑꯗꯨꯒꯤ ꯎꯃꯪ ꯂꯥꯏꯅ ꯑꯣꯟꯕ ꯁꯥꯌꯣꯟ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯈꯪꯂꯕ ꯃꯇꯨꯡ ꯏꯕꯦꯝꯍꯜꯅ ꯍꯅꯨꯕꯤꯗꯨꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯍꯔꯥꯎꯅ ꯀꯞꯆꯩ ꯑꯁꯨꯝꯅ ꯍꯅꯨꯕꯤꯗꯨꯅ ꯏꯕꯦꯝꯍꯜꯗꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯤ ꯅꯣꯡꯉꯥꯟꯕꯒꯗꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯂꯣꯏꯅ ꯁꯣꯏꯅꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯧꯁꯤꯡꯗꯨꯅ ꯃꯣꯏꯒꯤ ꯃꯆꯤꯟꯁꯤꯡꯗꯨ ꯑꯣꯛꯇꯧꯅ ꯂꯣꯏꯅ ꯇꯨꯝꯗꯨꯅ ꯃꯅꯥꯀꯗꯨ ꯐꯟꯗꯨꯅ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯕꯦꯝꯍꯜꯒꯤ ꯀꯣꯟꯗ ꯀꯅꯥꯝꯇꯅ ꯃꯤꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝꯍꯜ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯂꯩꯇ ꯂꯥꯏꯔꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯥꯒꯤ ꯐꯤ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯃꯍꯥꯔꯥꯅꯤ ꯐꯥꯎꯕ ꯄꯥꯝꯗꯨꯅ ꯌꯥꯝꯅ ꯂꯧꯕꯗ ꯅꯠꯇꯅ ꯏꯕꯦꯝꯍꯜꯕꯨ ꯀꯣꯅꯨꯡꯗꯁꯨ ꯀꯧꯗꯨꯅ ꯃꯅꯥ ꯃꯊꯨꯝ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝꯍꯜꯅꯤ ꯃꯧꯄꯥ ꯅꯨꯄꯥꯅꯤ ꯃꯃꯥꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯃꯄꯥꯁꯨ ꯁꯣꯏꯅꯥꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ